Mamang chahigi me ahumdagi chin kuki narco terrorist singna HOURAKKHIBA IRANG ASIGI TUNG KOINA CHATNABA YAGADABA WAROISHIN AMA PURAKNABA Phurup Anigi Luchingba Shing Yaona Table Talk Chatthaba Pammi HAINA KWAKTA SERICULTURE Farm the HANGBA Relief Camp Committee ki CONVENOR and ABUNG na PHONGDOKRAKLI Wafam singarang KWAKTA SERICULTURE Farm the HANGBA Relief Camp ki inmate sing na CHATHAKIBA wakat mi fam amada mahang na PHONGDOKRAKLI Churachandpur Maitei Ethnic Class Victims Committee na sinduna yelhomi mikap thopa numit haina mingthonba khongjang gi saruka moina CHATHAKIBA wakat mi fam aduga mari leinana Mang na makata na hai ngasi yelhomi mikap thopa numit haiduna pangthokliba thorom asi harau kumhai ama natte thorom asi mamang chahigi me ahumdagi haukiba irang asida maraiba kidamag thawaina ponthapi khraba maitei athoba athobi sing adubu ikai khumna butpa amadi awana taraba mayam asigi chahi ama pharakpagi pangthokpa mifamne ngasi relief camp singda awaba kaya khangduna leiriba sinongbadi achumba liklama amadi lakani haibagi thajaba thamduna hinglibane Hauji hingliba punsi mahing asidi awabagi masakni maramaduna lengang na athuba matamna WAROISHIN PURAKNABA HONABIYU haina mahang makhatakhi aduga sarkarna masida active role lobire haraga yanadriba kanglobani simrakta kadai phak tawbi ai kadai phak tawbi ade haibse mayek sing thambire haraga chumba wafum da yumpham haraga chap chap action singse lokha ningi amasung ngasi tawriba koi chin ki narco terrorist sing na koi chathriba aingi wangma tawriba thobuk myam ase masi chap chana center amasung state na thengna ningi masi thengnak ta taragadi Pazagi akan bai hawlak